खुरुमजरी SKTV News pu yengbiriba pumnamakpu laikhuram thoidoi chanuna taram nokchiri ahanbada maroiba paw Manipur gi rang loishinaba Imphal CSO singa santi gi wari sanabada yaukiba TLS ki chairman Nehkam Jomhao ngarang kuki militant singna cold blood ta halamne कोर्टना पंचायत मिखल था तरुक की मनुंगदा पांगथोंगनबा हाइरक्लबनिना ग्राम पंचायत की थबक कुमांग सौसिनबा ngamlagani haina lamsang AC के MLA S राजेन फोंदोखले हौजिक पाउ संदोंगना पिजरी Manipur gi rang loishinaba thauna leina Imphal da laktuna CSO kayaga wari sanabada yaukiba Thadau Literature Society TLS ki chairman Nehkam Jomhao chahiyang khaimapan ngarang ko ki militant singna cold blood ta hatamle pawsi gi matung inna TLS ki chairman asi August ki tang kunthra gi numidang pung 8 makhairom tarakpa matamda kuki militant kharana Assam gi Karbi Anglo district ki manung channa Johang Venk Manjad leiba mahaki mayumdagi faraba matung minungsi leitana hatok pikhibani hairi mahakpu karimaram gi damak hatkibano haiba chapchana khangba ngamdri thaudogodugi matangda Assam police na thigat pa hokre hairi hauzik fawbugi oinadi loop amatana mihat asi chathakibagi claim torpa leitri hairi leikidraba Nehkam Jomhao Manipuri rang asi loishinaba wakalonda tha sigi anganba sarukta Imphal da laktuna lamdam asigi CSO sing mahiroi loop sing amadi ima loop kayaga wari sanaki Miyoi tara taret na saba thadaugi mihut kangbu aduda yaukiba miyoi ni. Thadau Literature Society TLS ki chairman Nehkam Jomhao boku ki militant singna tamthina hatkiba si yamna pangdaba ki thawong ni haina Thadau Students Association General Headquarters TSA JHQ na phongdorakli TSA General Headquarters ki Secretary General Thangmindung Haukip na thadorakiba cherolamada irang asibu loishinaba pandamda handakta Imphal da pangthokiba mifamda saruk yakiba Nehkam Jomhao asi kuki militant singi target oiduna lakhi santi thugaiba pamba singi mayokta mahakna thauna fana lepki mahakna Thadau Literature Society Assam gi chairman oibita natana Thadau gi language literature amasung culture bu chawkhatnaba chokthaba naidana hotnaramki furup singi marakta nungsi chanana hingminanaba pamba luchingba sibu tamthina hatkiba haiba si yamna pangdaba ki thawongni culture bu yokhatpa amasung santi pamjaba luchingba ama leikidaba asi Thadau furup ki oina yamna chawna mangjaba amani hairi TSA General Headquarters ki maikai dagi leikidraba ki mafamda ikai khumnaba utli amadi mung manunggi awabada susaruk yari haina cherolasina makhatari Thadau furup ki leader Nehkam Jomhao bo nungsi heitana cold blood ta hatkiba thawong adu Maitai Alliance na condemn torpaga loinana Manipur gi governor da su agreement taunariba si toknaba pukning chingsilakle chahi yangkhai mapan gi miyoi ama oidaba Thadau Literature Society TLS Assam gi chairman Nehkam Jomhao bo August kunthra da khutlai paiba miyoi singna kidnap tawraba matung nungsi heitana hatkibada Maitai Alliance na thamoi sokna nungai taba phongdorakli paugi matung inna mahakpu kuki militant singna road to peace haiba Imphal da latuna Maitai amadi Thadau furup anigi marakta santi gi mifamda saruk yarubagi hatpani hairiba si laibak thibani haina cherolasida palakli TLS Assam gi chairman Nehkam Jomhao boku ki militant singna tamthina hatkibabu arambai tengol nasu pendaba phongdorakli AT General Headquarters ki control room operator Lystrom Robasan na thadorakiba cherolamada NTP's element singna chathakiba thawong asimak yamna mioibagi minungsigi wangmadani Imphal da laktuna santi hanjilaknaba loop kayaga mifam pangthokiba matung kuki militant singna makoida changjaraknaba matam thaki amadi kaina thangda faraba matamda tamthina hatki thawdog asida chenaba sing chapchaba chairak pigadabani hairi
Manipurda BJP na leingak leini matamda constitution na piriba ek kaya violated tawduna panchayat mikhal tawduna nomini hapchinduna thamlamba adu hojikti court ki athang amana panchayat mikhal thatar ki manungda tawgadabani haina pirakpa sida nauna afaba mihut sing khanduna gram panchayat ki thabak sing khumang chawsin bangam lagani haina lamsang AC ki MLA Sorokhaibam Brazil na phungdokre Village Authority Committee Lukir VACL na senduna village number 75 Lukir gi akoibada uchara thabagi thoram amaga mari leinana wafamasi phongdokhibani MLA namakha na hai Manipurda BJP na lengak pairini matamda constitution gi ek kaya violated tawduna gram panchayat tagi Karakraba elected members singi matam loikraba fawba chahi ani fazilak laba mikhal matam chana pangthokpagi mahuta nominee haptuna thamlumkhibani adubu tha taruk khudingi singadaba nominee adusu sindana tawningmota tawduna lakhibani haina phongdokhi ngasigi uchara thabagi thoram aduda forest conservator government of Sikkim and Jaswant Central Forest Division Manipur ki Deputy Conservator of Forest Bikram Nade, Village Authority Committee Lukir ki President Pebam Ibohal na sarukyaki amadi khungi miyam gapun na uchar sing thaminakhi. BJP government matamda aikoi gi Bharat ki constitution amasung constitution na piriba ek mayam ama violate tawraga aikoi gi gram panchayat ki matam loi gi basi chahi ani ajalaka doromani deida matam chana election tawbagi mauta aikoi nominee hapa ngasi loina kakre jik anau noba aikoi high court na anau ba hapa aduga within Thataruki Manda Anova Panchayat election Toroga Anova Prajagi mandate Prajana Piba mandate Adugumba Mihutu Kalo Idana Aikoi Goti Haikona Supigre Adana Handak Anova PR governments in a Hapagi policy Otki instruction Matung in a Hapagi Laga the Aikoina Aikoi Prajaga Chaminaba Yagadava Masada Ayadu or Nena Igona Hanamang Haraga Satpadugumba Mina Taba Mayamama Kanin Narakanda Aikoi state government Ginatrasu MG Narega Makada Aikoi tawai aba development mayam torokada aikoi yamna aikoi develop leiba chakatpa adugumba aikoi hungang ama aikoi soidana oiba ngamni haibagi ai thajab lei Manipur ki Regional Political Party ama oiriba Democratic People's Front DPF na Manipur ki hojik oiriba fibam asiga mari leinana Governor Ajay Kumar Bahala da memorandum ama pisinkhre hari State asigi law and order ki fibam yauna IDP singi wafam panba memorandum adu pisinkhibagi matangda ngasi wangkhai ningthem pukri mapal da leiba DPF ki office ta pangthokpa pawgi mifam da party sigi president Dr. and Rajiv Kumar na hai IDP singi imungda lupa lak amamam pigani haiba leingak na haikiba adu imung khara da piraga khara amana masing suna pibidaba amadi sel amata fangdaba fawba yauriba si athuba matamda meeting changduna awaba ta aduna leiba IDP singbu khara safanaba sinbiyu haiki amaromda National Highway animakta yet apan yaudana sathok chasin yahanbina basu memorandum aduda daksinki Chingilamda lambi chatpa yadaba amadi eviction tauba yaba mafam kaya leirabasu karimata meeting changdana tampaki mafam kaya da eviction gi mingda takthokliba singasi maruoina issue tagi na thainaba hotnaribra hainasu Rajiv Kumar na phongdokhi PUCL na Manipur gi irang na mari leinana phongkiba report adugi matangdasu thijinbinaba wafam yauna state asida tangdu leitaba puraknaba tongan ba thaurang kaya paikhatnabaki matangda memorandum aduda pankhi hairi Manipur gi irang asigi matangda aranba report phongkiba People's Union for Civil Liberties PUCL na athubada miyamda lale haina sengdoknaba Kanglei People's Confederation na taksilakli loop asigi secretary kaithelakpam London ngasi thadoraki charolamada PUCL asi laibak asigi makok thongba Human Rights Organization ama oiraga khangtapta mihun hunba kanagumba kharagi thawin sin manba grassroots level dagi thigatana Manipur gi suda khud thaba si laibak thibani asigumba report asina
leibak asigi miyambo lana lamjingbata natana leibak asibu malemgi miyamda yonthokpa oina thokle mi amana mi amabu ikai khumnaba khak natana leibaki lobusu ikai khumnagadabani madu nataduna atopagi hingnabaki right thodok wathok singda achumba khangdana kaidongnungda khuthingjaloidabani manipurgi rang asi manipurda leiriba miyoi singtana achumba khangani mapanda leiba mina wari taraga sengba horokfum khangloi hairi wathok asigi waroishin puraknaba hotnabagi muhutta nakal namatagi meeting da yenglaga statement piba haibasi wathok asida PUCL na nakoinana natraga hakthengnana lautunarabra haibasi leingakna yengsingadabani haina cherolasina makhadari All Kongva Road United Clubs Organization Akrukona Sinduna Club Asina Koliba Assembly Constituency Marida Ladiba Mithoi Mihen Laba Mahiroi Singh Amadi Educational Institution Singi Oiba Felicitation Gi Thoram Ama Kongba Khetri Lei Kaida Leiba Community Hall number 2 da Pangthokre Manipur Legislative Assembly Gi Speaker Thokchom Satyabrata Kairao AC MLA Laurembam Prameshwar Khetrigao AC Gi MLA Sheikh Nurul Hassan Tongzu AC Gi MLA Thongam Beswazit Advisor Akruko Hetrimayum Sanahal Amadi Mahiroi Kayana Sarukyaki Tauramaduda Mari Lainana Speaker Thokchum Satyabratana Fongdukibada Mahiroi Singna Yariba Makai Lamchat Hazat Ahalamanda Taksi Khasi Khangna Matam Laiba Kibikta Ngakna Chasi Masina Nakogi Tungi Punsida Chauna Mai Pakpa Oyuni Yariba Makai Mayai Kaba Sinzaktagi Labna Laiduna Matam Manghandana Mahima Sinda Thawai Yauna Hotnaduna Tungi Afaba Yumbi Ama Oina Bohotnagadabani Haiki Mana pangbayaba mida mana piba adu su pese mana mas ma yang wange mas ku khong tue ne mama na mapana masado ikam mo ni haro sa ku jeli ne adu khadan ta ba hen ma tang jan je ma ji sai mana lo ya na chien ba lambi si da ku pang je mana ma wanga kan da fa ku che ba sin da ba ma wanga la ba kari da shi ge khano da kan ne kan Thauramga Mari Lainana Kairao AC MLA Laurembam Rameshwar Haikibada Akrukona Lamdam Asigi Lairiba Lambi Sibo Matamga Chunaba Faba Lambi Ama Oihanaba Akanba Khongthang Sangsilakpadagi Ngasidi Afaba Lambi Ama Oire Masi Akruko gi Katokpaga Loinana Makoin Honakiba Dugi Mahini Akrukona Lambi Thong Khakta Natana Masina Koliba Assembly Constituency Marigi Development ga Mari Lainaba Thabak Thauram Kaya Amasu Paikhatli Aikhoigi local contractor da Thabak Sinabagi Mahut Mapalgi company da Sinabagi Chanabi Ama Ladiba Sitoktuna Mapalda Chatkigadaba Achoba Senfamadu Aikhoi Iramdamgi Mioi Singh da Kudong Chaba Pibagi Hainabi Thamsi Masina Aikhoigi Sinmi Singi Senmit Londa Kharadang Oirabasu Mateng Pamangangani Haki I couldn't win a brother again, and I will come again. I might take up on the wing and I couldn't win again. Tiamba, what was he, Madame Parker, Nipu and Deramato, Mapan, the head about the town of power, and there's environment, the Barman Academy, and the fire, Manipur, Toksum, Malay, Mapalanti, Hurricane, when you had it from the night. Carol, put up the Manipur local connector, Hoxeragati, Shedong, Atom, Manipur was out of the company, Levels of the Pukano, whatever, the city. Apa singa company dulu mulai kanda lagi perjalanan mengatur semua ibu wajar pun singa lagi. Kamu ni baca, suku memang betul betul nanti. Ada yang sih apa ni ada tu sing sama yang ada. Toba ni wali ni ada. Thapa kana local connector kerana mulai pilih macam zaman silakan apa itu yang wajar juga. Company ni kerana lagi sekarang thapa trial thapa tahu. Company ni thapa amat terus sendiri. Semua itu suku memang asal memang senai cara. Pengasih suku mesti perjalanan wajar. Ada yang sih macam ni betul. Aku pun sikum bangang sini pelajar itu kalau betul betul, kamai tahu na, kan mana tahu, soal berkara sekarang, contoh saya betul jadi mah, pemian kuasa, aku takar muai harus cuma, ay thamja bane. Pau meeting tabiri basing bumarak thana ten bebreka matang lominasi. SKTV na local operator singidamak nungairaba pau puduna luxury high-speed internet, IPTV, OTT yauna atay kudong saba kaya piripa SKTV gi saruk ama oibiu. Franchise ki kuthangda mapanggal kalaba connection facility leijare. Local cable operator ama oiduna niyamda news amasung entertainment program sing yohanbiu. SKTV gi technology amasung magul leiraba service asida adumsu yaubiu. Aku pamarol gidamak mobile number 7005 259 437
natraga 8974209157 da call tawbiratuna khangbiba yagani. Skate Broadband service na miyam gidamak kudong sabak kaya puduna laksari. High speed internet service ki tuwan ba plan sing laseray 450 plan da 200 Mbps speed Wi-Fi, IPTV, channel sani yangkay hena amasung SKTV ki OTT pangbigani. 550 plan da 300 Mbps speed Wi-Fi, IPTV, channel sani yangkay hena amasung SKTV ki OTT pangbigani. 700 plan da 500 Mbps speed Wi-Fi, IPTV, channel sani yangkay hena amasung SKTV ki OTT pangbigani. 850 plan da unlimited 100 Mbps speed Wi-Fi, IPTV, channel sahum yangkay hena OTT da SKTV, Z5 amadi atay OTT tara mari pangbigani. 1000 plan da unlimited 125 Mbps speed Wi-Fi, IPTV, channel sahum yangkay hena OTT da SKTV, Z5, Sony Live amadi atay OTT tara mari pangbigani. 1300 plan da unlimited 150 Mbps speed Wi-Fi, IPTV, free IP box, channel samri yangkay hena OTT da SKTV, Z5, Sony Live, Jio Hotstar amadi atay OTT tara mari pangbigani. 1800 plan da unlimited 200 Mbps speed Wi-Fi, IPTV, free IP box, channel samra yangkay hena OTT da SKTV, Z5, Sony Live, Jio Hotstar, Lionsgate Play amadi atay OTT tara mari pangbigani. 2500 plan da unlimited 300 Mbps speed Wi-Fi, IPTV, free IP box, channel samra yangkay hena OTT da SKTV, Z5, Sony Live, Jio Hotstar, Lionsgate Play amadi atay OTT tara mari pangbigani. Customer request da ETV Win Hoysoi natraga Sun NXT su lobiba yagani. Akupa marol gidamak Kaisampat Junction da laiba SK Office natraga Sangay Promamang Lekay da laiba SKTV Office da lakpiu. Mobile number sing 8974-633-320 natraga 8974-209-152 da call to biragpasu yagani. Skate Break ki matung makataba pausing amuk longminasi. Chahi sigi haukiba me kun humdoi da thokiba notification da Manipur University ki Department of Teacher Education ki Assistant Professor post taramanga long na bohot na ribasi essential qualification da NCTE Regulation English ngani taramari Amendment English ngani tarataret amadi UGC Regulations English ngani taranipan gi matung inna posting Assistant Professor Perspectives in Education or Foundation Courses Assistant Professor Curriculum and Pedagogy Courses asida Gazetted of India ki makhada form ba NCTE ki regulation da amata yaudaba amadi University ki documents sing da later ba allied subjects sing asi hapsi libasi aranba khongthang ni haina Mahiroi Loop Socialist Students Union of Manipur SSUM na phongdorakli Mahiroi Loop asina thadorakiba cherolamada Assistant Professor taramanga post asi karamba course taknabano NCTE Regulation English ngani taramari ki matung inna Appendix 1 dagi 15 fawba course makhal gi NCTE ki makhada hangadaba list piri amadi course sing adugi rules and regulations sing na chingba amadi students teachers rasan fawba piri Appendix 4 na Bachelor of Education program leading to Bachelor of Education be degree ki oigadaba rules and regulations amadi Appendix 5 tana Masters of Education program leading to Masters to Education MEd ki oza lawbagi qualification rules and regulation na chingba piri Gazetted of India ki NCTE norm sing asibu thugairaga tawningba mawongda tawba recruitment asida niyom gi wangmanda allied subjects sing hapchinduna teacher education ki head of department amadi schools of education ki dean su oidiba professor Premata Maisnam amasung Manipur University ki vice chancellor professor and Lokendrana niyom gi wangmada thabak lawbagi thausil tawduna leide mitieng sana ubangamdaba oza kharana Manipur University ki laibak tamba ngamhandabata natana quality compromise tawhangadauri haina nungnangba phungdorakli Kanagumba miyoy ama laikhidaba matamda mahakki mit uba phangdraba miyoy anidagi tadana uhanba ngamba khak natana hinghauriba singi punsida mangal ama piramba haibasi mahi khwaidagi chawba thabak amani haina DDSMB
Deputy S&O SOTTO Dr. Sugeta Devi na phongdorakli. Ngasi Manipur State Eye Bank National Program for Control of Blindness and Visual Impairment, National Health Mission Manipur, Medical Directorate, Lamphel Amadi Association with Development Organization Thangmaiband dot punna khutsamnaduna Thangmaiband Tha ground da nomagi oiba eye donation leading and free eye screening camp pangthokre. Everyday Heroes haiba wakalunda eye donation tawbagi maramda piba awareness yauna free eye checkup and cataract screening, free cataract surgery at state ophthalmic cell, free medicines and presbyopic spectacle distribution punna fanghanduna pangthokiba nimfurak suba National Eye Donation Fortnight Englishingani kunmanga gi thoramda Dr. Sugetana Makataraduna Miam Pumnamakna blood donation Tauduna Mioi Kayagi Punsi Kanbada Mateng Pangli Asumna Mioi Bamana Lakidraba Matamda organ donate Tauramba Sinasu Mioi Kayagi Punsi Kanba Kaknatana Hingauriba Singi Punsina Anauba Mangal Pidi Mid Asibu Dan Tauduna Ubagi Pangal Laitraba Miamabu Mangal Amapiduna Uba Panghanba Haibasi Kwaidigi Chauba Tabak Singi Manungta Mani Adumoinamak Kanagumba Singna organ Sing Asibu Aran Mamong da Sizinaduna Labor Yon Tauram Labadi Logi Matung Inna Hakpachairak Pigan Haina Fondoki. Manipur State Eye Bank na eye donation tawaganda yung dagi oirabasu siraba matungda kung taruk hobagi manungda eye donation si loba lakbiyay haina mayam khaminaba amajani aduga aikoina hospital da ward electric harasu ICU da electric harasu eye donation sidi nipong putimagna masagi ganitagi itna ay ama orga ay like the paganda ganita difficulties na truga contraindications karakatile ko adu bugo adu ko na kanabe mi kudin magna eye donation tawsi highly blessed se basi yam na maru oira ba matamni Nambol ACG MLATH Basanta Kumar gi mitgeng makhada Village Water Sanitation Committee isok waheng khuman Panchayat Development Organization Nambol United Development Organization isok Yaipubi BLF Lamyanbi BLF Apunba Mahisanglan AMS isok Senior Citizen Nambol AC napun sendo nangasi isok Chingfu Chingmacha Water Supply ki campus da uchara kaya thakre thauramadu da tongan ba pambi makhagi chara chani henna thaki Panchayat Development Organization Nambol gi advisor SH Santi Kumar na phongdokhibada ayinga sagi khal ngaktuna thamnaba amadi water supply campus asi ningthi jaraba tourist spot ama oinaba wakhalonda khongthang asi paikhatpani BJP Nambol Mandal gi president A Jiten na phongdokhibada lakliba September 4 bada Nambol AC ge tongan mafam singda uchara thana ba pandam thamli haiki isok ki singthak asi water supply ki surrounding area asi tourist spot ama hoina semgat pagi ayam gi wakhalol amagi paring juda khoi ngasi gi utha bi thoram pangthok chabani utha ba si gaktana tana makhata na masi hauhon bagi amadi protection to bagi masi chu yamna maroi haiba wakhalon si chu khoi thamjaraga pangthok chabani Naga Students Federation NSF ki president oina All Jelarong Students Union Assam Manipur and Nagaland ki candidate Tay student hirangbo election da mai paghanbada All Jelarong Students Union Assam Manipur and Nagaland na Jelarong miyam gi mafam da tawbimal khangba ulakli AZSU na thadoraki bachero lamada chahi humfu tarat nipan gi matungda tay student hirangbo NSF ki president oina khalakpa asi Jelarong miyamgi yamna chokthok chaningai ni mai pakpa sigidamak NSF ki luchingba sing bureaucrat amasung social activist sing yauna Jelarong miyambo ikai khumnaba utli mikhalda amana mai pakpa amana mai thirabasu pumnamak Jelarong naga gi damak thorkhiba ngaktani hairi Nomagi matam ngai hakai thoktuna sajen tawraga hakchang phana nada yektana leiba ngamgani haina Langjing CRPF ki commandant Padmasri Namairakpam Kunjarani na phongdokre Major Dihan Chan gi mapuk numit kamari lena na Langjing CRPF na numit homni chupna
Makhan makha kayagi masana sing pangtuktuna lakhibagi ngasi loishinba numita Langjing CRPF camp teki Manipur Nagaland sector ge IG Rajendranath Das na cycle rally lam thabaga mari lainana wafamasi namairakpam kuncherani na phongdokhibani mak namakha taraduna sanabana mioiba ikhoibo hakchang fana tinjang kaijangdana leiba ngambaga loinana center force state force yauna tongan ba lenga kiloisang kayada thabak tawbagi khudong chabasu fanghali haiki Cycle rally adu Langjing CRPF camp teki lam tharaga Tera Bazar dagi wahingbam laikai fauduna kaisampat thong lalaga Governor Mamang fauduna Kangla Western Gate tamna chatki Major Dhyanchan की नेशनल स्पोर्ट्स डे कोई सीआरपीएफ जीसी लांगजिंग आईजीएमएन सेक्टर श्री आरएन दास मा की लमजिंग मखा दा कोइना 29 दगी ना ngasi बावदा कोइना चथरै जे 29 दा नुमित हुमनि चुपना कोइ चथरि ngasi सिना कोइ लास्ट डे ने हौबन नुमित ता कोइ सिदा क्रिकेट मथंग मथंग क्रिकेट नुपी की फुटबॉल दगी योगा अदे कोइ ngasi कोइ साइकिल रिले विथ बाइक लांगजिंग दगी हौरगा कोइ पूरा कोइरगा लागल अकोइ की गवर्नर की मनिंग ममांग दे कंगला 15 किलोमीटर कोइ कवर अप तोरगा कोइ ngasi रिले से मेजर ध्यानचंद की चावरबा नेशनल स्पोर्ट्स डे कोइ पांगथोकचरी Wangjing Tentha Assembly Constituency ki manung chanba Tentha Khunjauda nauna saba moirang khongthong ngasi hongnabi matungina social worker Khetrimayum Priyobatana sangaduna miyamda khutsinakre Tentha da leiriba lomi singi lobuk amadi pata chatpagi maru oiriba thong asi hanadagi gari machadagi hena chatpa yadaba maramna lomi singda awaba kaya mayok nabadagi kairem bikhok tagi social worker Khetrimayum Priyobatana senfam puthokuna miyam gi matenga loinana lomi miyam gi damak nauna sabani hairi Tentha Khunjauda pangthokiba thoram aduga mari leinana Khetrimayum Priyobatana haikibada lamdam asigi lomi miyam gi awaba kaya ubadagi amadi mafam asida matik chaba thong ama leirabadi lamdam asigi senmitlonda achobu mateng oiragani khanduna thong asi nauna sakibani hairi Masana saireng iraga thiba mioi masing henga thanba mathau tai haina Sahitya Academy Award Rajkumar Bhuvan Sanana phongdokre ngasi Manipur Press Club ki Loktak Hall da iramdam ima gi apunba khoje loop ima khonna sinduna pangthokiba nipan rak suba naha singi saireng thiba sangdam nabagi thauram go mari leinana athoiba mithung len gi warol piraduna wafamasi Rajkumar Bhuvan Sanana phongdokhibani thauram aduda sagol sem bilasina thauram mapu oina sarukyakhi ngasi gi saireng sangdam naba aduda mahiroini fu nipana sarukyakhi Rajkumar Bhuvan Sanana makha tarduna matam amadadi masana Saireng iraga thiba changdam nabasi yamna toina pangthoklamle hojiki matam asidadi isana saireng iraga thiba gi chang yamna handarakle isana iba saireng isana amuk pathokpa asina saireng adugi magun henga thanbaga loinana saireng adugi expression adusu tariba mioi singna mamuttana amadi sengna khangba ngami haki isana saireng iba haga matam saisida iba se mi khudimo kisu iba yate 방자가 타와야 없이 그때 이런 거도이죠. 아들아 스마일라 시기 토론시 동돌이 하는 어떤 저희가 송토하라거나 이해를 돌리지. 다시 안파가 분명한 하이다. 말은디 미 시대에 이렇게 이니가 사생 전생이 되시다. 이버기까지 뭐 그런 야오를 뭐가 뭐지 심호피래 있네. 뭐지 마사기 어떻게 뭐나 포도를 좀 잡으시는 거. 아들이 스마일이 이리버 가르치 마야와의 퍼센트 우리 아이 가서 감됐다 우리 하고 좀 잘시다. 마사시죠 페디티브 그래서 푸도라는 아들은 마시기 보이는 이지만 담배는 가리 Hojik sanabagi pauda Sports Authority of India Special Training Center SAI STC Utlaw amadi Manipur State Badminton Association MSBA na punna khutsamnaraga senduna ngasi Sundays on cycle thoram pangthokre DM University manakta leiba MSBA ge Indo Stadium dage Sundays on cycle adu thongju AC ke MLA thongam Biswajit na lam thaba horaga North AOC dage U-turn tawraba matung Kanglapat lambi Kaisampat Lambi mai kai da laklaga wahengbam laikai BT Road GM Hall mamang fauraga amuk DM University manakta leiba Manipur State Badminton Association da lamthungfam oiki thawram aduda MLA TH Biswajit na haikibada
Sunday on cycle asi aihoi khudingmakna amata oibaki wakhalonda chetminaba mathau tai ai gi haiba sina mang thakibadagi ngasi aihoi gi khunai asida makhal makha kaya gi pamdaba thodok kaya amuk thorklibani ngasi gi mirol amadi haurakadoriba tungi mirolna Manipur asi mapung fana ngak senduna thamhobagi tangai fadaba lei sports amadi culture ani asi aihoi gi tangnaba resource ni masibu matau karamna awangba thakta pukhatpada ngasi gi mirol gi thodang yamna chawi haina phongdokhi Sundays on cycle ki thoram asida Manipur State Badminton Association ki badminton sanaroi official yauraga punna miyoi yangkhairom henbana saruk yaki sports haibase kutti moina chanaba matamda akhoida khetnaba khonaba punamaktu amta leiteba aduna team work ki adu unity ki pot se sports ki porpa ngammeba adune basineba sports se aduna aigi haiba wakhanje thadoga akhoi gi haiba wakhanda chatmina si akhoi haibase da aisu yaurabani adaida aina mo aigi en chatlagadi ai chalakpadagi ngasi di society da makhal makhai kaya gi mayam ma tholaga tauriba kholaiba tauri isingse adu isa gi aigi khalakpadagi neba apunbagi wakhan akhoi gi haiba miyam gi haiba lebak ki haiba pura masigi wakhan je khalmin naragadi masi thomda basu yaena ai wakhal la fil tabuduni Vidya Bharati Shiksha Vikas Samiti amadi Rajya Sabha ki MP lai se masana zawbaga punna khusamna duna Sansad Khel Mahotsav thauram gi manung channa numit humni chupna pangthorakpa sports meet loishinbagi thauram palace compound da leiba Wal Vidya Mandir gi hall da pangthokre thauram adu da education has ki secretary Naurem Pravin Singh Olympian Seoul Olympic KSH Thoiba Olympian London Olympic Ngangbam Sonia Chanu Vikas Samiti Manipur gi General Secretary Khuraizam Dinesh Kumar Singh hana sarukyakhi Thorongo mari lainana Naurem Pravin na hai lamdam ama leibak ama chaukhatpa haibasi leibak aduda leiriba mipum khuningmak masa mau fana leiraba matamda ta chaukhatpa afaba wakhalon leiba leibak ama oiba ngamgani malem gi leibak singa yengnaruba matamda India sina naha khwaidagi leiba leibak ama oiba ngamli maram asina hakchang fana leiba asina lamdam adugi afaba thabak tawraklaba kanda saukhatpa leibak adu oirakpa ngamgani amadi hojik lakliba hidanabagi matam asida sana khotnaba khaktanatana mai ningthina tamduna lamdam asigi achangba mi amamam oinaba hotnaba changi haike amadi sports meet adugi tongan ba event singda makok mathang tarakraba sanaroi singna manapi duna pukning thawatkhri Hello India haidana Honorable Prime Minister magi initiative makada bokraga Hello India movement everywhere si lere matung sa Hello India not only magi pandam si Olympic ta Asian Games ta medal fundu podium level yo madusu adugi madu epaxida lady mi si sana kona baksal sajan to si tawre heraga chang umadi wakhan si ingna tapna hana leina bhona si hona bisida sigi mayam sida sigi keno se koi tatna apha porai si mayam nek low si fataba potni samudra ga su chane na thoy yokelaga miyo bai si lure tataba aksang na kana to potni mina tamgil ka su mina khidang he horopaga aine na pamchumi apha thabaga sidi hanjin sumbadu mayam takwa apha du mayam takun da katai More College ta pangthokiba National Sports Day gi thauram ngarang loishinbagi thauram aduda More College ki principal Dr. Lunja Pau Bai Feina phungdorakibada sports na haksang phanma khakta natana communities singi marakta nungsi chanaba purakpa ngami nungsinaba haibasina chaukhatpa purakpa ngami tungi yumbira loirakataba mairoi singna nungsinana leihanba wafom kaya phungdokhi Aroibada maroiba pausing amuka hana pizari. Manipur gi rang loishinaba Imphal CSO singa santi gi wari sanabada yaukiba TLS ki chairman Nehkam Jomhao ngarang kuki militant singna cold blood ta halamle. Masung Port na Panchayat Mikhal Thatar ki manungda pangthoknaba hairaklabani Gram Panchayat ki thabak thumang chawsing mangamlagani haina Lamsang AC ki MLAS Rajan na phungdokre
Matang sida bulletin asi loishinjare Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi malemgi ipau singi damak SKTV news po mit yeng taduna lebiyo khurumjari